mayam pumnamakpu khurumjari ngasigi maruoiba update khara thamjage. Saitonga thangnaba Kuki gi miyam sienba haunare Surachandpur side ki Kuki terrorist mayam mateng pangnaba kaure. Ngasi Kuki terrorist singna minungsi leitana punsi lomhanbi khrabi isan adugi maming Safam Sophia sahi 19 kawi hairi. Aduga mahaki nupagi mamingna Dayananda Saiton Wathalambi mahaki thawaina lairamlenda ingna singna leiba oresunu haina post ama thagalakli. Moirang lamkhaida ima singna CF ki gari changhanre hairi. Kukina khulai pairaga koisa chatpa mi hatpa loina yaba aikoina public da wa khara ngangba phauba thingba lan manungsida khulai photo da phauba uba yadaba sumai sum tawradi atopa wakhanda hek lake tawe thinglagana nakan animak manana thingbiu thadoklagana pulap thadokpiro yangnarage haina arambai tengongi robinangang khoirakphamna thamakli. Kakching police station gi manung sanna leiba National Highway 102 Soramappada bena thombada ahalama leikidre hairi. Hauzik Zeribamda tonganba mafamsingda drone yamna paire hairi. Hauzik Saitonda Kuki Singna nongmai akanba mawongda kaptharakli athauba singna kanna lanthengnari athauba singbu asoi angam yaudanaba isor khurumbiu. Kuki terrorist singna Thamnapokpi Yaingangpokpi dasu maikai khangdana kaplakpa Hwrakhre hairi. Thaudo asi matangda arambai tengongi lusing puren oiriba korongando khumana post ama thagalakli madudi Yaingangpokpi da kana torokle haina thamakli. Soibam Laikai Ayangpali Road ta leiba Diabetes Hospital and Research Center gi MD nongmaina kaptuna hanna honramle mahakpu sokpadagi laikatnakhre hairi. Maitaigina nungtigi faba hauzik Kuki gi mathakta kari action logodori haina Ccpur khangumjamna thamakli.